Assalamualaikum ngasi panggal thawan michakku yangbiriba mayam punnamakta salam taujari ngasi si ekhoi panggal thawan michaki 55 suba episode ni masida koina unajagadawriba si Dr. Moichingmayum Mustaq Alice Ajaja Mahak Aligarh Muslim University, one of the premier institute India gi Madudagi PhD Loirakpani. Welcome Dr. Mustaq to Pangal Thawan Michak. May I am the salam hi you. Assalamualaikum brothers po amasung mayam punamako. Okay, ahanba question da aina hangjaningi si Mustaq da Mustaq ki hyphen self introduction amma tawbiyo Mustaq. Hoy. Ai sagi mings Moichingmayum Mustaq Alice Ajaja aigi apokpagi ming Moichingmayum Abdul Qasim mina laikai na kaunabada gora haina sukhang nei babasi ikoi dana sahi tara mukya mangda laikhidre aigi apokpagi ming na Moichingmayum Thambal sana aigi laifamsi Thawal Moijingdagi ni aduga ichininaw mapansoi nupi mari nupa manga aduga aina ichininaw singi manungda nipan subani. Okay. I Have you? Ado aigi alai dozam dagi aina ikoi gi baba lai khidra matungda sena lairiksi hena kanna tamningna PhD fobo tamjakimni. Okay. Ado angang oiringai gi school gi education si Mustaq na kamain tori haibu sumayam da kitang tambiyo. School ki education si aigi damakti yamna mapung phana phajana hotnaraga tamapadi oidre. School ki education si yamna interesting oi haining aina seng nairakanda aina school si angang laik tamba hobe yarakpasida yamna school oi bai khogi Moijingda leiba New Light Public School da aisi class 1 tamba chatle nursery kg control me ado class 1 si thama mok aina school se karakpada ikoi kilometer amaga makhai moksi lap nei yumdagi masi lap pasida aina wai haiduna yumda baba amasu ima da hai matamda wara de dum tok hai makoina so to e ado ikoi gi cycle su leita hai ga do yumda dum home study tawraga leire ado mathangi sahida mogaina ikoi gi yumgi hem manakta kilometer makhai mok lapa senior primary school da chatlaga class 3 da lyric khara achauba lyric sing paraga dum chatle Chatpasida ikoi headmaster sina nongma nini subunu mitadi khangaudana apikpa ABC small letters EU haiba haibasida isi ABCC sengna apikpa small letter ABCC iba haitabadagi class 2 da karo class 3 da di wangmalle nang ABC fawda haitriana 2 di intre adragi aingonda angang oibagi wakhalla ai class 2 da hallaga chatre yumda English pawe iba amasung magi basic oiba tinsinnabai anabsi yumda fazana hotnare sahi doma hotnaraga aisi mathangi sahi da de aisi class 3 da 3 day admission ikoi lore 3 da tamba hore ado class 3 day admission logadai class 6 fawba Moijing Primary School senior school si dai tammi tama matung da ikoi gi yamba singsina school si class si ikoi gi jam tawbagi wakhal ama laiba ko lairik si engonda capacity leita raga de ado Moijing School da ikoi gi hunjin jiksu lairi Moijing School si dai class 6 ta tamme 5 hobo Moijing Primary School da tammaga ado 6 si tamma matam da engonda lairik si Manipuri medium oi ikoi yamna kan ho nai class 6 si da ikoi class ki roll number 2 tai ado I matung da Manipur medium si tambawadi English medium to hongona phagane na imong manungi family members ingi suggestion dagi ikoi gi Moijing ikoi the new model English school sida class 7 kan thoaga Manipur medium dagi 8 ta changi esi class 8 sida changma matamda aingonda lyric si amta inbangam dre bai ikoi gi oja sing na tak libasi mathematics oiro science oiro social science oiro English oiraga so masi aingonda yam awaba ma face tawre adu lyric paning bagi sang yam na wale aingonda concept ikoi gi khangda ba pot lyric ki maru oiba topic sing je khangda ba dagi aingonda lyric tamning basi wale wat pasidagi di
ꯑꯗꯨꯝ ꯀ꯭ꯂꯥꯁ ꯆꯥꯡ ꯅꯥꯏꯅ ꯀꯥꯔꯒꯁꯨ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯦ ꯀ꯭ꯂꯥꯁ 8 ꯁꯤꯒꯤ ꯑꯦꯛꯖꯥꯝ ꯐꯥꯏꯅꯦꯜ ꯏꯌꯔꯗꯗꯤ ꯑꯩ ꯀ꯭ꯂꯥꯁꯁꯤ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁꯨ ꯍꯥꯏꯗꯔꯦ ꯑꯗꯨꯒ ꯄꯥꯁ ꯇꯧꯏ ꯍꯥꯏꯕꯗꯨꯅꯤ ꯁꯤꯝꯄꯜ ꯄꯥꯁ ꯑꯗꯣ ꯀ꯭ꯂꯥꯁ 9 ꯁꯤꯗ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯗꯒꯤ ꯅ꯭ꯌꯨ ꯂꯥꯏꯠ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯑꯃꯛꯀ ꯃꯣꯏꯖꯤꯡꯒꯤ ꯍꯥꯟꯅ ꯑꯩꯅ ꯀ꯭ꯂꯥꯁ 1 ꯀꯔꯝꯕꯁꯤꯗ ꯆꯠꯂꯦꯕ ꯆꯠꯄꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛ ꯁꯥꯇ꯭ꯔꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯏꯊꯟ ꯈꯛ ꯇꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯑꯍꯧꯕ ꯁꯦꯁꯟꯁꯤꯗ ꯑꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯍꯜꯂꯒ ꯑꯃꯨꯛ ꯅ꯭ꯌꯨ ꯃꯣꯗꯦꯜꯗ ꯇꯝꯃꯦ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯒꯗꯕ ꯁ꯭ꯀꯨꯜꯁꯤ ꯌꯥꯝ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯂꯧꯔꯦ ꯌꯥꯝꯅ ꯏꯟꯀꯔꯦꯖꯤꯡ ꯑꯣꯏꯌꯦꯕ ꯀ꯭ꯂꯥꯁ 9 ꯁꯤ Okay. ꯏꯃꯥꯟꯅꯕꯁꯤꯡꯁꯤꯒ ꯑꯩ ꯇꯝꯃꯤꯟꯅꯔ ꯃꯇꯨꯡꯗ 9 ꯁꯤꯗꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯟꯗꯦꯁꯟꯁꯤ ꯀ꯭ꯂꯥꯁ 7 ꯀꯟꯊꯣꯔꯛꯄꯗꯒꯤ 8 ꯁꯤ 8 ꯁꯤꯁꯨ ꯁꯦꯡꯗ꯭ꯔꯦ 8 ꯁꯦꯡꯗ꯭ꯔꯕꯅꯤꯅ 9 ꯑꯃꯨꯛꯁꯦ ꯑꯩꯉꯣꯟꯗ ꯀꯟꯁꯦꯞꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭रे ꯂꯥꯏꯔꯤꯛꯁꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯩꯔꯛꯇ꯭ꯔꯕ ꯍꯣꯠꯅꯔꯁꯨ ꯍꯩꯔꯔꯣꯏꯗꯕ ꯃꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯈꯜꯂꯦꯕ 9 ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 10 ꯊꯥꯏ ꯀ꯭ꯂꯥꯁ 10 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄ ꯀꯩꯗꯧꯕꯁꯤ ꯈꯔ ꯈꯖꯤꯛ ꯈꯪꯉꯒꯁꯨ ꯑꯔꯨꯕ ꯁꯔꯨꯛ ꯃꯦꯊꯃꯦꯇꯤꯛꯁꯇ ꯁꯔꯀꯜꯒꯨꯝꯕ ꯇ꯭ꯔꯤꯒꯣꯅꯣꯃꯦꯇ꯭ꯔꯤꯒꯨꯝꯕ ꯄꯥꯏꯊꯥꯒꯣꯔꯁ ꯊꯤꯑꯣꯔꯦꯝ ꯁꯤꯒꯨꯝꯕ ꯁꯤ ꯈꯔ ꯈꯖꯤꯛ ꯍꯣꯠꯄ ꯉꯝꯕ ꯅꯠꯇꯅ ꯖꯤꯑꯣꯃꯦꯇ꯭ꯔꯤꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝ ꯁꯣꯜꯂꯦ ꯑꯗꯣ ꯏꯪꯂꯤꯁꯁꯤꯁꯨ ꯌꯥꯝ ꯁꯣꯜꯂꯤ ꯍꯥꯏꯗꯤ ꯑꯔꯊ ꯍꯜꯂꯒ ꯐꯖꯅ ꯀꯟꯁꯦꯞꯁꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯄꯥꯕ ꯉꯝꯗꯕ ꯀ꯭ꯂꯥꯁ 10 ꯁꯤ ꯑꯦꯛꯖꯥꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯥꯕꯗ ꯏꯁꯥꯗ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯖꯗꯦꯕ ꯕ꯭ꯔꯗꯔꯁ ꯇꯥꯕꯤꯔꯤꯀꯣ ꯑꯗꯣ Tai ꯑꯩꯉꯣꯟꯗ tai. ꯀꯟꯐꯤꯗꯦꯟꯁ Tai adma. ꯂꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯤ ꯀ꯭ꯂꯥꯁ 10ꯗꯤ ꯌꯥꯝ ꯐꯥꯎꯅꯤꯡꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯁꯨ ꯃꯤ ꯃꯌꯥꯝꯅ ꯍꯩ ꯈꯣꯠꯂꯤꯒ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯍꯔꯥꯎꯖꯕꯀꯣ ꯑꯗꯣ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝꯅ ꯊꯥꯒꯠꯄ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯗꯨ ꯏꯟꯀꯔꯦꯖꯃꯦꯟꯁꯤ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯍꯟꯁꯤꯅ ꯍꯥꯏꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯌꯥꯝ ꯊꯣꯛꯑꯔꯣꯏꯗꯕꯅꯤꯗ ꯃꯁꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯇꯝꯍꯜꯂ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯔꯁꯤ ꯄꯨꯂꯤꯁ ꯁꯤꯄꯥꯏ ꯆꯦꯜꯍꯜꯂꯁꯦꯅ ꯑꯗꯣ ꯏꯌꯥꯝꯕ ꯌꯥꯏꯃ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁ ꯌꯥꯏꯃꯁꯤꯅꯗꯤ ꯊꯣꯛꯀꯅꯤ ꯑꯗꯨꯝ ꯍꯣꯠꯅꯧ ꯍꯥꯏꯕ ꯑꯗꯣ 10 ꯁꯤ ꯊꯥꯀꯥꯟꯗ ꯑꯩꯉꯣꯟꯗ 3rd ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃ 1st ꯗꯤꯕꯤꯖꯟ ꯐꯥꯎꯏ ꯑꯃꯅ 2nd ꯐꯥꯎꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯈꯛꯇꯪ ꯄꯥꯁ ꯇꯧꯔꯦꯕ ꯃꯤ 30 ꯅꯤꯐꯨ ꯊꯥꯕꯁꯤꯗ ꯗ ꯅ꯭ꯌꯨ Okay. ꯃꯣꯗꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯣ Hmm. ꯄꯥꯁ ꯇꯧꯔꯛꯏꯁꯤꯁꯨ ꯃꯦꯊꯃꯦꯇꯤꯛꯁꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯔꯛꯁꯤ ꯅꯦꯝꯃꯦꯕ ꯄ꯭ꯂꯁ ꯃꯥꯏꯅꯁ Hmm. ꯆꯠꯂꯒ ꯄꯥꯁ ꯇꯧꯋꯦꯕ ꯃꯦꯊꯃꯦꯇꯤꯛꯁ Hoy. ꯑꯗꯨꯒ ꯏꯪꯂꯤꯁꯁꯤ ꯄꯥꯔꯁꯦꯟꯇꯦꯖ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯝꯕꯅꯦ ꯑꯩ ꯅꯍꯥꯟ ꯑꯪꯀꯜ ꯍꯣꯏꯅ ꯍꯥꯏꯗꯅ Hmm. Hmm. ꯊꯥꯒꯠꯈꯤꯕꯗꯨꯗ Hmm. 38% ꯈꯛꯇꯅꯦꯕ ꯆꯠꯂꯤꯁꯦ Okay. ꯑꯗꯣ Class 10. 38% ꯍꯥꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯤ ꯃꯤ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯊꯣꯛꯑꯔꯣꯏꯗꯕ ꯅꯠꯇ꯭ꯔꯒ ꯍꯣꯠꯅꯔꯒꯁꯨ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯄꯣꯠꯀꯨꯝ Hmm. ꯑꯩꯈꯣꯏꯒꯤ ꯎꯅꯒꯗꯕ ꯄꯥꯔꯁꯦꯟꯇꯦꯖꯅꯦꯕ 38% Hmm. ꯍꯥꯏꯁꯤ ꯑꯗꯨꯕꯨ Okay. ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯁꯤ ꯍꯩꯅꯤꯡꯕ ꯑꯃꯗꯤ ꯑꯗꯨم ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕꯅꯤನ ꯄꯥꯅꯤꯡꯗꯕ ꯑꯃꯁꯨ ꯂꯩꯕ ꯑꯗꯣ Hmm. ꯂꯀꯤꯂꯤ ꯑꯩ ꯀ꯭ꯂꯥꯁ 10 ꯁꯤ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯂꯦꯞꯇ꯭ꯔꯦ ꯃꯈꯥ ꯇꯝꯊꯔꯦ ꯑꯩ ꯃꯈꯥ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯆꯠꯊꯔꯨꯔ ꯕ꯭ꯔꯗꯔ Hmm. Ah, yeah, yeah, dum chata biro higher secondary gido. ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯁꯤꯗꯁꯨ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯦ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯀꯤ ꯈꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯀꯩꯁꯨ ꯄꯣꯛꯇ꯭ꯔꯤꯑꯕ Hmm. ꯀ꯭ꯂꯥꯁ 10 ꯁꯤ ꯄꯥꯁ ꯇꯧꯕꯒꯤ ꯑꯩ 3rd ꯗꯤꯕꯤꯖꯟ ꯑꯣꯏꯔꯁꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯐꯦꯟ ꯇꯧꯔꯒ ꯑꯩ ꯄꯥꯁ ꯇꯧꯕꯒꯤ ꯃꯈꯣꯏ ꯐꯦꯟ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯕ 3rd Hmm. ꯗꯤꯕꯤꯖꯟ ꯑꯣꯏꯔꯒꯁꯨ ꯑꯩꯁꯤ ꯐꯥꯎꯔꯦꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯖꯅ ꯂꯩꯔꯦꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯃꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ 38 ꯆꯠꯂꯒꯁꯨ ꯑꯗꯣ Okay. ꯂꯤꯇꯜ ꯔꯣꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀꯥꯟꯆꯤꯄꯨꯔꯁꯤꯗ ꯑꯩꯁꯤ ꯑꯦꯗꯃꯤꯁꯟ ꯂꯧꯔꯦ ꯃꯥꯁꯤ Hmm. ꯑꯩꯈꯣꯏ CBSE ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯇꯝꯕꯁꯤꯗꯒꯤ Hmm. ꯏꯁꯇꯦꯟꯗꯔ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒ ꯅꯛꯅꯔꯦ ꯁꯤꯒꯤꯁꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒ ꯑꯦꯗꯃꯤꯁꯟ ꯂꯧꯃꯤꯟꯅꯔꯦ ꯑꯩꯈꯣই ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ Hmm. ꯂꯧꯃꯤꯟꯅꯕꯁꯤꯗ 11ꯁꯤꯗ ꯑꯩꯁꯤ ꯏꯟꯅꯅꯕ ꯍꯣꯠꯅꯩ ꯁꯨꯈꯪ ꯈꯪꯗꯦꯕ ꯁꯥꯏꯟꯁꯇꯤ Hmm. ꯂꯧꯔꯦ ꯁꯥꯏꯟꯁ 12 ꯐꯥꯎ ꯇꯝꯕ ꯐꯩ ꯍꯌꯦꯡ Hmm. ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯅꯕ Hmm. ꯁꯤꯒꯤ ꯁꯥꯏꯟꯁ ꯂꯧꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯏꯌꯥꯝꯕ ꯑꯍꯟꯁꯤ ꯑꯩꯈꯣꯏ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯃꯥꯁꯇꯔ ꯇꯧꯔꯛꯄꯁꯤꯗ ꯁꯖꯦꯁꯟꯒꯤ Hmm. ꯃꯇꯨꯡ ꯏꯟꯅ ꯂꯧꯔꯦ Hmm. ꯑꯗꯣ ꯑꯩꯁꯤ ꯏꯟꯕ ꯉꯝꯗ꯭ꯔꯦ 11ꯁꯤ ꯍꯣꯠꯅꯩ ꯑꯗꯣ 11 ꯄꯔꯤꯈ꯭ꯌꯥꯁꯤ ꯊꯥꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯤꯌꯔ ꯇꯧꯅꯗꯕꯗꯒꯤ 11ꯁꯤ ꯑꯩ 3rd ꯗꯤꯕꯤꯖꯟꯗꯁꯨ ꯄꯥꯁ ꯇꯧꯔꯦ ꯃꯈꯣꯏ ꯂꯣꯏ ꯐꯦꯟ ꯇꯥꯏ ꯏꯃꯥꯟꯅꯕ ꯑꯃꯅꯤ 1st ꯗꯤꯕꯤꯖꯟ ꯐꯥꯎꯔꯦ ꯑꯗꯨꯗ Hmm. ꯈꯤꯖꯤꯛꯇꯪ ꯑꯃ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯤꯖꯤꯛ ꯍꯣꯠꯅꯔꯒꯗꯤ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯤꯇꯪ ꯐꯤꯜ ꯇꯧꯕꯗꯤ ꯍꯧꯔꯦꯕ Hmm. ꯑꯗꯣ ꯀ꯭ꯂꯥꯁ 12 ꯁꯤ ꯊꯥꯀꯥꯟꯗ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌ ꯂꯝꯐꯦꯜꯗ ꯑꯩꯈꯣꯏꯁꯦ ꯇꯥꯏ ꯀ꯭ꯂꯥꯁ 12 ꯁꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ 11ꯒꯤ ꯇꯨꯝꯃꯦꯅ ꯑꯩꯁꯤ ꯈꯪꯗꯅ ꯑꯗꯨꯝ ꯀꯟꯁꯦꯞꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯉꯝꯗꯅ ꯀꯣꯆꯤꯡꯁꯨ Hmm. ꯑꯝꯐꯥꯎ ꯂꯧꯗꯕꯤꯗ ꯏꯁꯥ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯑꯗꯨꯝ ꯊꯥꯏ ꯑꯗꯣ ꯀ꯭ꯂꯥꯁ Hmm. 12ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯀꯣꯏꯁꯟꯁꯤ ꯈꯪꯃꯟꯗꯗꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯕꯁꯤꯗꯤ ꯑꯩꯒꯤ ꯁꯥꯖꯜꯂ ꯏꯔꯒꯁꯨ Hmm. ꯑꯩꯉꯣꯟꯗ ꯄꯥꯁ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇ꯭ꯔꯦꯕ Hmm. ꯀ꯭ꯂꯥꯁ 12 ꯁꯤ ꯊꯥꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯄꯔꯤꯈ꯭ꯌꯥꯗꯤ ꯑꯗꯨꯝ ꯊꯥꯔꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯗꯣ Hmm. ꯑꯩꯅ ꯄꯥꯁ ꯇꯧꯔꯤꯁꯤ ꯑꯣꯡꯂꯤ ꯐꯥꯏꯟ ꯑꯥꯔꯠꯁ ꯈꯛꯇꯅꯦꯕ ꯐꯥꯏꯟ ꯑꯥꯔꯠꯁꯤꯗ 87 ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛꯄꯒꯤ ꯊꯕꯛꯅꯤꯅ ꯌꯨꯝꯗ ꯌꯦꯛꯑꯒ ꯊꯥꯒꯠꯄꯅꯤ Hmm. ꯑꯇꯣꯞꯄ Hmm. ꯁꯕꯖꯦꯛ ꯂꯣꯏꯅ ꯐꯦꯜ ꯇꯥꯔꯦꯕ ꯑꯩꯁꯦ Okay. ꯑꯗꯣ Class 12 da. 12ꯁꯤꯗ ꯑꯩ 12ꯁꯤ ꯐꯦꯟ ꯇꯥꯏ Okay. ꯃꯤ ꯃꯌꯥꯝꯅ ꯑꯩꯁꯦ 12 ꯐꯦꯟ ꯇꯥꯏꯌꯦꯁꯨ ꯍꯥꯏꯕ ꯉꯝꯗꯦ 10 3rd ꯗꯤꯕꯤꯖꯟ ꯐꯥꯎꯋꯦꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯍꯟꯗꯛꯀꯤꯁꯤꯅ ꯕꯥꯏꯑꯣꯗꯥꯇꯥ Hmm. ꯊꯥꯒꯠꯄꯁꯤꯗ ꯑꯪꯀꯜ ꯑꯩꯈꯣꯏꯒꯤ
ꯊꯋꯥꯟ ꯃꯤꯆꯥꯛꯀꯤ ꯊ꯭ꯔꯨꯗ ꯊꯥꯒꯠꯄꯁꯤꯗ ꯃꯌꯥꯝꯅ ꯈꯪꯅꯕꯅꯦꯕ ꯑꯩꯁꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯐꯥꯎꯏ ꯅꯪ ꯂꯥꯏꯔꯤꯛ ꯐꯔꯛꯄꯅꯤ ꯁꯤ ꯇꯥꯏꯌꯦꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯂꯥꯏꯔꯤꯛ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯗꯨꯗꯒꯤ ꯑꯩꯁꯤ 12ꯁꯤ ꯐꯦꯟ ꯇꯥꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦꯕꯣ ꯌꯨꯝꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯦꯛꯖꯥꯝꯁꯤ ꯀꯣꯟꯅ ꯌꯥꯎꯗꯦꯅ ꯈꯪꯉꯛꯄꯁꯤꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯄꯥꯁ ꯇꯧꯕꯁꯤ ꯉꯝꯃꯔꯣꯏꯗ꯭ꯔꯥ CBSE ꯁꯤꯅ ꯋꯥꯈꯜ ꯋꯥꯔꯛꯄꯗꯒꯤ ꯑꯩꯁꯤ ꯀꯥꯎꯟꯁꯤꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯏꯃꯥꯟꯅꯕꯁꯤꯒ ꯑꯩꯒ ꯗꯤꯁꯤꯖꯟ ꯂꯧꯔꯦ ꯏꯃꯥꯟꯅꯕꯁꯤ ꯑꯕꯥꯁ ꯀꯧꯏ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ ꯂꯧꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯅꯪꯒ ꯑꯩꯁꯤ ꯊꯧꯕꯥꯜꯗ ꯑꯣꯏꯅ ꯇꯝꯃꯒꯦ ꯑꯩꯅꯕꯨ ꯂꯤꯂꯣꯡ ꯍꯥꯏ ꯃദ്ꯔꯁꯥ ꯁꯤꯒꯤꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒꯦꯅ ꯑꯩ ꯀꯥꯎꯟꯁꯤꯜꯁꯤꯗ ꯆꯦꯜꯂꯒ ꯀꯥꯎꯟꯁꯤꯜꯁꯤ ꯀ꯭ꯂꯥꯁ 12ꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯑꯩꯁꯤ ꯍꯥꯏ ꯃദ്ꯔꯁꯥꯁꯤꯗ ꯀꯥꯔꯦꯕ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯆꯦꯛꯀꯣꯟꯗ ꯀꯥꯕ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯁꯤ ꯄꯥꯁꯇꯤ ꯇꯧꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒꯁꯨ ꯑꯩꯉꯣꯟꯗ ꯏꯊꯣꯛ ꯊꯣꯛꯇꯕ ꯄꯥꯕꯁꯤꯗ ꯀꯟꯁꯦꯞꯁꯤ ꯀ꯭ꯂꯤꯌꯔꯤꯇꯤ ꯑꯣꯏꯗꯕꯒꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕꯁꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯀ꯭ꯂꯥꯔꯤꯇꯤ ꯑꯣꯏꯗꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃ ꯌꯥꯏꯃꯁꯤꯅ ꯍꯥꯏꯔꯤꯁꯤ ꯃꯥꯁꯤꯅ ꯀ꯭ꯂꯥꯁ 12 ꯈꯛꯇ ꯄꯥꯁ ꯇꯧꯔꯛꯑꯣ ꯅꯪ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯂꯥꯏꯔꯤꯛꯇꯤ ꯑꯩꯈꯣꯏ ꯈꯟꯅꯔꯒ ꯄꯨꯟꯅ ꯍꯩꯅꯅꯕꯗꯣ ꯍꯣꯠꯅꯔꯁꯤ 12 ꯐꯥꯎꯁꯤꯗ ꯅꯪ ꯃꯈꯣꯡ ꯁꯦꯡꯕꯁꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯤꯁꯤ ꯃꯈꯣꯡ ꯁꯦꯡꯗ꯭ꯔꯥ ꯑꯩ ꯀꯃꯥꯏꯅ 12 ꯐꯥꯎꯗꯧꯔꯃꯣ ꯈꯟꯕꯗ ꯑꯃꯨꯛ ꯋꯥꯔꯦ ꯑꯗꯣ ꯑꯩꯁꯤ ꯍꯥꯏ ꯃദ്ꯔꯁꯥꯁꯤꯗ ꯀꯥꯏ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯑꯃ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯀꯥꯔꯒ ꯍꯣꯠꯅꯕꯁꯤꯗ ꯑꯩꯁꯤ ꯂꯥꯏꯔꯤꯛꯁꯤ ꯁꯨꯝ ꯈꯤꯖꯤꯛ ꯈꯪꯕ ꯍꯧꯔꯛꯄꯁꯤꯗ ꯀꯣꯏꯁꯟ ꯑꯔꯤꯕ ꯄꯥꯁ ꯅꯩꯅꯔꯒ ꯑꯩꯁꯤ 12ꯁꯤ ꯊꯥꯔꯦ ꯂꯤꯂꯣꯡ ꯑꯩꯈꯣꯏꯒꯤ ꯊꯥꯕꯁꯤꯗ 12ꯁꯤ ꯂꯀꯤꯂꯤ ꯑꯂꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯉꯣꯟꯗ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦ 56% ꯆꯠꯂꯒ ꯑꯗꯣ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯔꯦ ꯑꯩ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯍꯥꯏꯁꯤ ꯄꯨꯟꯁꯤꯗ ꯐꯪꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯐꯥꯎꯔꯒꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯕ ꯌꯥꯔꯅꯤ ꯈꯟꯕ ꯑꯃ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯔꯦ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔꯒꯤ ꯋꯥꯈꯜꯗꯨꯗꯤ ꯄꯨꯔꯥ ꯍꯨꯟꯗꯣꯛꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯁꯥꯏꯟꯁ ꯀꯩ ꯑꯩꯈꯣꯏ ꯕꯦꯁꯤꯛꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯛꯇꯕꯗꯒꯤ ꯁꯤ ꯐꯥꯎꯕꯅꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯐꯥꯎꯕꯒꯤ ꯑꯩꯒꯤ ꯂꯩꯖꯕ ꯄꯣꯠꯁꯦ ओके यामना बेसिक करीम याउदना अदुम होनदबा यादेना होनरपनिना सक्सेस ति दुम ओइरे है ꯑꯗꯨꯝ अदो ꯇꯝꯕꯒꯤ तंबगी अदना 12 लोयर ꯍꯣꯠꯅꯗꯕ मतुंगदा ꯀ꯭ꯂꯤꯌꯔꯗꯤ ꯇꯧꯔꯛꯄ अदो यूनिवर्सिटी स्टेज योरपसिना क्रमाइन तो ग्रेजुएशन अदुगा पोस्ट ग्रेजुएशन की अदुगी वारी स्वाइफेल लिबियो ꯍꯣꯏ ꯀꯣꯂꯦꯖꯀꯤꯁꯤ ꯁꯦꯡꯅ ꯑꯩꯒꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯕꯁꯤ ꯀꯣꯂꯦꯖꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯕꯅꯤ ꯍꯥꯏꯖꯒꯦꯀꯣ ꯑꯪꯀꯜ ꯀꯣꯂꯦꯖꯁꯤꯗ ꯇꯝꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯕ꯭ꯔꯥꯗꯔꯁ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯌꯥꯏꯃꯁꯤ ꯁꯤꯒꯤꯁꯤ ꯍꯛꯊꯦꯡꯅꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛꯁꯤ ꯐꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯏꯌꯥꯝꯕꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯉꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯂꯣꯏ ꯐꯍꯟꯅꯤꯡꯉꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯍꯟꯅꯤꯡꯉꯤ ꯑꯣꯖꯥꯁꯤꯡ ꯐꯍꯟꯅꯤꯡꯉꯤ ꯕꯠ ꯊꯥꯖꯕꯁꯤ ꯑꯩꯈꯣꯏꯗ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗ ꯇꯝꯃꯛꯏꯕ ꯂꯥꯏꯔꯤꯛꯀꯤ ꯃꯑꯣꯡ ꯁꯤꯁꯇꯦꯝ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯍꯣꯠꯅꯕꯒꯤ ꯆꯥꯡ ꯁꯤꯁꯤꯗ ꯏꯌꯥꯝꯕ ꯑꯇꯣꯞꯄꯅ ꯅꯠꯇ꯭ꯔꯒ ꯃꯤ ꯏꯃꯥꯟꯅꯕ ꯑꯇꯣꯞꯄꯅ ꯐꯥꯎꯕ ꯑꯩꯁꯤ ꯂꯥꯏꯔꯤꯛꯁꯤ ꯁꯥꯡꯅ ꯇꯝꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯂꯩꯇꯕꯁꯤꯗ ꯏꯌꯥꯝꯕ ꯌꯥꯏꯃꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯀꯅꯥꯝꯒꯤ ꯇꯥꯒꯅꯨ ꯂꯥꯏꯔꯤꯛꯁꯤ ꯐꯖꯅ ꯇꯝꯃꯁꯦ ꯍꯥꯏꯔꯗꯤ ꯍꯣꯠꯅꯕ ꯍꯧꯔꯁꯤ ꯍꯥꯏꯔꯦ ꯀꯔꯤ ꯁꯕꯖꯦꯛ ꯂꯧꯁꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯊꯥ 2 ꯆꯪꯅ ꯈꯟꯅꯩꯌꯦꯕ ꯏꯌꯥꯝꯕꯒ ꯑꯩꯒꯁꯤ ꯈꯟꯅꯕ ओके ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯁ꯭ꯇꯣꯔꯤꯁꯨ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯁꯤ ꯇꯝꯕꯁꯤꯅ ꯑꯩꯈꯣꯏꯗ ओके अदो हौजे अखोई पर्टिकुलर नंगी सब्जेक्ट अदुदा अमुक लासे मणिपुर पांगल सिंगी हिस्ट्री दको पांगल सिंगी होरखंगी मतंग सी मरोइना 615 AD दगी लाई पनी पांगनसिस द लेरकपनी हाइबामा अदगी 1606 द लैबनी हाइबामा सिदा अनि सिदा करी वाखल ले नंगी कमेंट करिले ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯀꯝꯃꯨꯅꯤꯇꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯦꯛ ꯃꯁꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩ ꯄꯥꯉꯜ ꯍꯤꯁꯇ꯭ꯔꯤꯁꯤ ꯄꯥꯐꯝ ꯊꯣꯛꯄꯅꯤ ꯑꯗꯣ ꯑꯩꯒꯤ ꯔꯤꯁꯔꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯁꯨ ꯑꯩꯒꯤ ꯑꯦꯔꯤꯌꯥꯗꯨ ꯑꯣꯏꯕꯗꯨꯗ ꯐꯣꯀꯁ ꯇꯧꯈꯤꯕꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯟꯕ ꯑꯃꯁꯨꯡ ꯅꯩꯅꯕ ꯉꯝꯗ꯭ꯔꯤ ꯑꯩ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯤꯖꯤꯟꯒꯦꯅ ꯈꯜꯂꯤ ꯑꯗꯣ 615 AD ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯥꯉꯜꯁꯤ ꯂꯩꯕ ꯍꯧꯔꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯁ ꯑꯔꯤꯕ ꯗꯣꯀꯨꯃꯦꯟ ꯅꯨꯡꯁꯥꯃꯩ ꯄꯨꯌꯥ ꯑꯇꯣꯞꯄ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯒꯤꯁꯨ ꯐꯪꯕ ꯉꯝꯃꯦ ꯁ꯭ꯀꯣꯂꯔꯁꯤꯡꯅꯁꯨ ꯏꯔꯛꯄꯗꯒꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ 1606 ꯁꯤꯗꯒꯤ ꯈꯥꯒꯦꯝꯕꯅ ꯄꯥꯟꯕ ꯃꯇꯝꯁꯦ ꯈꯥꯒꯦꯝꯕꯁꯤ 1597ꯗꯒꯤ 1652 ꯐꯥꯎꯕ ꯄꯥꯟꯕꯅꯤ ꯑꯗꯣ 1606 ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯂꯟꯐꯥ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜꯁꯤꯡꯁꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯐ ꯗ ꯄꯥꯉꯜꯁꯤ ꯈꯨꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯁꯤꯒꯤꯁꯤꯅꯦ ꯑꯩꯅ ꯌꯥꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯈꯨꯟꯗꯥꯔꯛꯄꯗ ꯄꯥꯉꯜꯁꯤꯡꯁꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯟꯐꯥ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯁꯤꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯦꯜꯀꯝ ꯑꯣꯏꯕ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯗꯕ ꯂꯟꯐꯥ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯌꯥꯝꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯑꯒ ꯃꯈꯣꯏꯁꯤ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯄꯤꯔꯒ ꯈꯨꯟꯗꯥꯍꯟꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯐꯝ ꯈꯔ ꯄꯤꯔꯒ ꯑꯗꯨꯒ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯗꯨꯁꯨ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕ
ꯃꯈꯣꯏꯒꯤ ꯈꯨꯠ ꯁꯥ ꯍꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯅꯤꯄꯨꯔꯁꯤꯗ ꯈꯨꯟꯗꯥꯔꯛꯄ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯒꯤ ꯃꯣꯠ ꯊꯝꯖꯅꯤꯡꯉꯤꯁꯤ Okay. Aduga nahakki sagai si moiching mayum ni ko. ꯍꯣꯏ Sagai gi wari haipet knowledge leibibra. ꯁꯥꯒꯩꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯐꯖꯅ ꯂꯤꯖꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯉꯟ ꯈꯨꯟꯊꯣꯛꯂꯣꯟ ꯍꯥꯏꯅ ꯃꯔꯨꯑꯣꯏꯅ ꯑꯦꯝ ꯑꯦ ꯖꯅꯥꯕ ꯈꯥꯟꯅ ꯏꯕ ꯕꯣꯒꯦꯁꯣꯔ ꯁꯤꯡꯒ ꯏꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯩ ꯈꯤꯇꯪ ꯊꯦꯡꯅꯖꯔꯦ ꯑꯀꯨꯞꯄꯗꯤ ꯑꯩ ꯊꯤꯕꯗꯣ ꯃꯇꯝ ꯅꯪꯈꯤꯗ꯭रे ꯃꯔꯨꯑꯣꯏꯅ ꯃꯣꯏꯖꯤꯡ ꯆꯤꯡꯁꯤꯒꯤ ꯃꯌꯥꯗ ꯑꯍꯥꯟꯕ ꯈꯨꯟꯗꯥꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯆꯤꯡ ꯃꯌꯨꯝꯁꯤ ꯃꯣꯏꯖꯤꯡ ꯃꯌꯨꯝ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ ꯍꯥꯏ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯁꯥꯒꯩꯁꯦ ꯑꯗꯨꯒ ꯗꯤꯇꯦꯜꯗꯤ ꯑꯩ ꯂꯤꯖꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ Okay. Aduga akhoi pangal singi maruina British time da hairasi ko. British time ꯍꯣꯏ dagi adugi matamda na thijillebe area duda akhoi gi freedom struggle sing duda pangal singi contribution adagi pangan nupi singi contribution khara samlapna dum haibiyo. मैं हाइजगे पांगल सिंह इखोय मैतै पांगल से मारू ओइना यामना इखोय के खुद साइबा यामना हाइसिंगबा कम्युनिटी अमनि हाइजनिंगे आइना हिस्ट्री से सुम नैनरकपदा मारू ओइना ब्रिटिश सिंह की मतमदा इखोय के ब्रिटिश सिंह ना लंदारकपसिदा खोंजोम वार दा फौ खोंजोम वार सिदा ब्रिटिश सिंह ना निंग तंबा इखोय के मणिपुर की मांगहन खिबा ब्रिटिश की मखादा इनडायरेक्टली रूल दा लेरकपसिदा खोंजोम वार सिदा मणिपुर की मैतै पंगल सिंगी मनुंगदगी इखोय मकक मयुम सगैदगी फमदगी अतोप सगै क्यामरुमदगी इखोय की मेजर फमदा फौबा सोल्जर अतोप सुबेदार वैना अदि लानमी वैना मकोयना थवाई क्या कथोखिबा खोंजोम लानसिदा अदुना निंग तंबगी इखोय की मणिपुर के ब्रिटिश का थेनबा लानसिदा मणिपुर की पंगल सिना सरुक याखि हाइबसिदि होजे अनो पंगल मैतै पंगल सिंगी हिस्ट्री इरगा लैरिबा मसुंग ममांगदा लैरंबा अरिबा लैरिकसिंगदा नोंसामै पुयादा अतोप लैरिकसिंगदा यावरबा असेंगबा पोनी मसि यामना चाउना सरुक याखि इखोयगी ngamjaba apikpa community am oiragasu mising yamdaba oiragasu इखोयगी कम्युनिटी सिदगी मियोय क्याना इखोयगी लैबाक सिगी मणिपुर सिगी दमक अतोप कम्युनिटी दौना इखोयगी सैक्रिफाइस तौकी अदुगा मणिपुर की यामना नुपी सिंगी ओइनदी यामना चौथुकसनिङाय ओइबा हिस्ट्री सिदा यामना चाउना मफम कल्लिबा इखोयगी मैतै नुपीगी इखोयगी मूवमेंट 1904 अमसु 1939 से फर्स्ट वुमेन सेकेंड वुमेन्स मूवमेंट 1939 सिदा सिदासु आई ममिंग दि अथेंगना आई ममिंग दिंगसी आई सु लाइक खरा नैनजबनि थीबा फंग ममिंग से ngoda kakna थेंगना बंगमद्रे आई लाइक मसी के एरिया से नैन वाटपदगी अदु सरुक याखि हाइबदि आइना सेंटेंस खरा इखोयगी सरुक मरी मंगादा आई थेंगनजरे मणिपुर की पंगल नुपी सिंगसु मणिपुर की मैतै नुपी मूवमेंट दा चाउना सरुक याखि हाइबस Okay. Aduga akhoi gi jun 18 gi uprising da pangal singi role de haifet khangbibra. रोल से ब्रदर्स मसी अइंगोंदा मसी के आइडिया से कितंग वाले ब्रदर्स न हुजिक अदम खिजितंग पनबीरसु याय खले मसी Okay, makoi akhoi gi memorial tawribadu da koi pangan gi sumi ani yawi haidna hojik include tawre han tawramdraga so hojikti include tawrabne koi gi moment das keno taw kiba sahid oi kibada koi pangan macha ani su yawi haidna aduna every stage koi gi freedom struggle da pangal sing adum yawi haibaduni da होय aduga koi gi pangal gi culture se maitai pangan gi culture se masida historical perspective ta khara change lakpagumba sige idea kari lai मसी सेंगना यामना एखोय मैतै पंगल कम्युनिटी सिगी कल्चर सिदी यामना यूनिक ओय हाइजनिंगे अतोप्पा कम्युनिटी की कल्चर सु यूनिक ओय एखोय कम्युनिटी खुदिमक की कल्चर मागी एखोयगी यामना यूनिक ओइना लेबंग हक्तने एखोयगी मैतै पंगल गिसी मरोइना इस्लाम धर्म चप्पा कम्युनिटी अमोइना एखोयदे इस्लाम धर्म की चटनबेसी एखोयगी अयाम्बा एखोयगी नुंगतीगी पुंसीदा लेनना होनबसे एखोयगी इसागी इथौदांग अमने एखोय सामक थेनम मतमदा अस्सलाम वालेकुम आइरे अलाना शांति पीना बिसनो समायना मफम खुदिमकता एखोयना ड्रेस सेटपदमक ओइरगसो इस्लाम धर्म की एखोयगी मामीसी एखोयगी ड्रेस ता ngthorакпदा एखोयगी चटलिबा चारिबा एखोयगी लुहोंगबबु ओइरो मफम खुदिमकता इस्लाम धर्म की मामी अदुम तायबा एखोय मैतै पंगल कम्युनिटी दा इस्लाम धर्म चटपा मोइन अदु मणिपुर सिदा एखोयना खुंदाराबा मतुंगदा मणिपुर की लैरमिबा एखोयगी नुंगसिरबा एखोयगी कम्युनिटी सिंगसिगा मखोयगा तोटना तिन्नरगा लैराबा मतुंगदि
इखोइदा मखोइगी कम्युनिटी की चटनबी कल्चर सिंगसिसु इखोइना consciously or unconsciously इखोइदसु इखोइगी तौरिबा थबक थौरम सिंगदा फंक्शन सिंगदा हराव कुमैदा अदुम यौरेएबा सी इखोइना थवैना रिजेक्ट तौबगी पोट मखोइ इखोइगी अतोप कम्युनिटी की कल्चर से इखोइदा चंगसलेना इखोइना मासी खतोकदबनि हाइबसी इखोइ थोइदोना थेंगनदे बाई इखोइ स्टडी तौरपदा ngasi फौदा अदा इखोइ कम्युनिटी गिसु मखोइदा सुचंग चंगदबदि नतेबा चटनबीदा वांगांग संगांगदा सुमाइना सांगाइबा तोना तिनरगा नुसी चाना लेरकपसिदा इखोइ कम्युनिटी मसेनगी कल्चर से यूनिक ओइरगासु खरा खजिकती इखोइगी मरुआइना मणिपुरदा मेजॉरिटी ओइरबा इखोइगी नुंगसिरबा इखोइगी मैतै कम्युनिटी की मखोइगी कल्चर से इखोइदा लुहोंगबदा इखोइगी जगोइ साबा नते जगोइ नते थबल चोंगबा अदुगा गोइनागी इखोइ नुपीसिंगी ड्रेस सेटप मतमदा नुपासेना कोयेट एटपगुंबा मखोइदसु येलेबा सिगिसि लुहोंगबा मतमदा सुंगबा मानबा इखोइगी कल्चर सिदा लुहोंबगी दमानबा अदुगा हराव कुमै इत्ते इखोइगी इट फेस्टिवल सिदा इखोइ खक्की फेस्टिवल इस्लाम की ओइबा फेस्टिवल ओइबसी इखोइना अतोप कम्युनिटी सु नकनबदा खंगना चानबा मयामसि कौरगा चामिन थमिनबा सिमना नुंगसिनबगी थाकते इखोइसे कम्युनिटी सि अदुकी मतिक हाना थाइना वाइदगी लैरकपा पोटनी अदो होंजि खरा खजिक इखोइगी कम्युनिटी हेन चौहकदमनि मखोइ कम्युनिटी ने हेन चौहकदमनि इखोइ सो थौरे मखोइने हेंगक्रे सुगुम्बा इखोइगी खितंग स्टेक होल्डर सिदा इखोइगी मरम चादबा मियोइ खराना इखोइगी कल्चर से डिफरेंट आइडेंटिटी इखोइगी कल्चर सिना डोमिनेंट ओइगदबनि मखोइ कल्चर मांगहनगदबनि हाइबसे इखोइ मैतै पंगल कम्युनिटी की कल्चर चटनरी सिदा इखोइ साददि अदु लैते मखोइ अतोप कम्युनिटी दसु मणिपुर की ओइना इखोइगी अलाई थौजालदगी अतोप इखोइगी इचिननाव नुसिरबा अतोप मैतै पंगल कम्युनिटी की नाकंद लैरबा कम्युनिटी खुदिमक्तसु लैतेना लौजनिंगी मियोइ खराना लाइबा पोसिदि इखोइना मखोइ सिदि इखोइगी सिदि मतमदा इखोइगी सुगुम्बा फत्तबा वखलोन पुथोरपा मिसिदि कम्युनिटी खुदिमक्तगी थोरकनी मखोइसिबो इखोइना अफबा अचुम्बा शांति वखलोन नमथगदबनि हाइबसिने आइना हाइजनिंगिस very good well said aduga hojik present status ta neinabada khoi pangal ga adagi manipur gi media ga leinaba mari se haifet stereotyping tawi ga ina haina bagum ma sum leirisi matang da kari haini सिगिसि इखोइ मीडियागा मैतै पंगल कम्युनिटी खा लैनबा मरी इखोइ ब्रदर्स ना हंगबिरि यामना फजबा मसी एरिया मने हुंजिक की वइना 21st सेंचुरी सिदा मीडिया आइसिगी रोल से इखोइगी इंडिया खक्तदा येंगदबिदा पृथ्वीदा इखोइगी अदुकी मतिक चाउना रोल लौरिबा इखोइगी पिलर मने हाइतारे मरोइन इंडिया दा डेमोक्रेसी दा हुमसुबा पिलर ने हाइनरिनि मीडिया से अदो मीडिया सिना लौरिबा रोल से अदुकी मतिक चाउई पृथ्वीदा एनी थौदो अमदा मीडिया सिना चुमना उटके नत्रगा लान उटके डायरेक्शन चुमना पीगे मियोइ सिंगसिदा मखोइना इखोइगी थोइबा थौदो खुदिमक्से मखोइगी थ्रुदा मयामना खंगिबा पोट ओइबा खंगिबा इबनिना मीडिया सिना अचुम्बा अफबा थबक्सी तौरिबा मखैदी इखोइदा इखोइगी शक्ति हाइतारे प्रजा की शक्ति ओइरिनेबा मीडिया से प्लेटफॉर्म अमने मीडिया सिंगसिसु मखोइगी मथौसी आइना हेदोना मसी खंबगी नतबा मयामना खंगनबा पोता मखोइसी इखोइगी पृथ्वी सिदा मरुआइना सो थौरिबा कंगु सिंगसिगी वॉइस नेबा मखोइसी लैबा सिगी सरकार सिंगसिना ओट नैबा डिस्क्रिमिनेशन तौबा अफबा थबक तौरगसु मखोइगी थ्रुदा याम लोइ खंगलिनी लैबा की नेशनल टीवी चैनल लैरिने दो अतोप प्राइवेट चैनल सिंगसिसु लैबा की रेगुलेशन अमगी मखादा चलाइरिनी मखोइ सिंगसिना मयाम सिगी वॉइस ओइगदौरिनेबा फत्तबा थबक तौरिबा मयाम सिना फत्तना उटलगा मखोइसी सोसाइटी दा अमांगबा मखोइसी लैबना मरम ओरगा मखोइगी तौरिबा थबक्तुना मयाम दा सोखल्ले हाइबसी उटलबा मतुंगदा मयाम सिना फत्तबा थबक्सी तौनिंगोइदोइनेबा क्रिमिनल एक्टिविटी सि तौनिंगोइदोइने अदुगा अफबा थबक सिंगसी इनकरेज तौरगा उटपा मतमददि अमका अफबा मयाम सि मतौ तमनिंगदोइनेबा मरुआइना टेलीविजन दा उबा फिल्म मूवी इखोइगी सिनेमा मखन की वेब सीरीज सिंगसिदा उटलिबा थबक खुदिंगमक्सी मयाम की मित्ता येंगा उखि पोसि ममी ताबगी संग यामनि हेन वांगे अदना मसीगी सिदगी इखोइगी मीडिया सिंगसिगी रोल से अतुके मतिक चावी मसी पर्टिकुलरली आइना मणिपुर दा पुसलकांदा मणिपुर की मीडिया सिंगसिगा इखोइगी मैतै पंगल कम्युनिटी सिगा मीडिया सिगा हाइरिबा टॉपिक से याम फसैये मरुआइना मणिपुर की मीडिया सिंगसिना इखोइगी मीडिया ने हेक लैरकपा हौबदगी मणिपुर से चौखटननाबा मणिपुर की कम्युनिटी खुदिमक्सी थोंगमानना पुखटननाबा
ꯑꯐꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥ-ꯑꯅꯥ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤꯕꯗꯨꯁꯨ ꯎꯠꯂꯒ ꯐꯠꯇꯕ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯒꯤ ꯇꯧꯔꯛꯄꯗꯨꯁꯨ ꯃꯈꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯒ ꯂꯩꯕꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯎ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕꯁꯤꯡꯁꯨ ꯃꯈꯣꯏꯅ ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯩꯇꯩ ꯄꯥꯉꯜ ꯀꯝꯃꯨꯅꯤꯇꯤꯁꯤ ꯊꯧꯑꯣꯏꯗꯕ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯎꯔꯝꯕ ꯇꯥꯔꯒꯁꯨ ꯌꯥꯎꯔꯝꯃꯤꯕ ꯊꯦꯡꯅꯔꯤꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯅꯅꯕꯁꯦ ꯍꯣꯠꯅꯩꯌꯦꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯋꯥꯠꯍꯧꯕ ꯁꯔꯨꯛ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯍꯦꯟꯅ ꯃꯗꯨꯒꯤꯗꯨ ꯌꯦꯡꯁꯜꯂꯒ ꯃꯩꯇꯩ ꯄꯥꯉꯜ ꯀꯝꯃꯨꯅꯤꯇꯤꯁꯨ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒ ꯃꯥꯟꯅꯅ ꯌꯦꯡꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯗꯟꯗꯤ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯅ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯟꯅꯅ ꯌꯦꯡꯗꯨꯅ ꯑꯆꯨꯝꯕ ꯑꯐꯕ ꯄꯥꯎꯗꯨ ꯈꯛꯇꯪ ꯃꯌꯥꯝꯗ ꯎꯠꯇꯨꯅ ꯐꯠꯇꯕ ꯃꯌꯥꯝꯕꯨꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯗ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯐꯠꯇꯕ ꯃꯤ ꯊꯣꯛꯏ ꯑꯐꯕ ꯃꯤ ꯊꯣꯛꯑꯦꯕ ꯑꯗꯣ ꯊꯣꯛꯏꯕ ꯃꯤꯗꯨ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯃꯗꯨ ꯗꯟꯗꯤ ꯄꯤꯔꯒ ꯃꯗꯨꯒꯤ ꯃꯤꯗꯨꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯆꯩꯔꯒ ꯀꯝꯃꯨꯅꯤꯇꯤꯗꯨ ꯑꯩꯈꯣꯏꯅ ꯏꯖꯠꯁꯤ ꯍꯨꯟꯊꯗꯕꯤꯗ ꯏꯖꯠ ꯃꯥꯡꯍꯟꯗꯕꯤꯗ ꯃꯤꯁꯤꯡꯗꯨ ꯆꯨꯁ ꯇꯧꯔꯒ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯤꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛꯁꯤ ꯁꯤꯒꯤꯁꯤꯗ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯤ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯎꯍꯟꯕꯗꯤ ꯐꯠꯇꯦꯕ ꯍꯨꯔꯥꯜꯂꯤꯕ ꯃꯤ ꯑꯅꯤꯁꯤ ꯗꯟꯗꯤ ꯄꯤꯕꯗ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯗꯒꯤꯁꯨ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯀꯗꯕ ꯄꯣꯠꯅꯦꯕ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ in any form of illegal activity ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯇꯦꯕ ꯑꯗꯣ ꯃꯦꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯁꯤ ꯔꯤꯗ ꯇꯧꯕ ꯚ꯭ꯌꯨ ꯍꯦꯟꯒꯠꯅꯅꯕ खितंग सोर्स से फंगबगा विदाउट एनी वेरिफिकेशन फोंगबसी मसिंग यामनदी थोकते थोइब खरा से इखोय मीडिया की लुसिंगलिबा मियोसिंगसिना स्टेक होल्डर अचो अचोबो मयामसिना थिजल्लगा मातुंग अमोहना वेरीफाई तौदना कम्युनिटी अमा चेंथबे यागदबा कम्युनिटी अनिगे मरक्ता मिसअंडरस्टैंडिंग ओइरक्पे याबा सुगुंबा थबकसी लौथोकननाबा इखोयना मियें खरा हेना चंगहन्निंगे हाइतारे अदुना इखोय कम्युनिटी का मकोयगे लैनरी मरिसि अदुगी मतिक फै फबदुनबो इखोय कम्युनिटी दसु इखोयगे नुंगाई नुंगाइबा पाव के मीडिया की थ्रू द ताबा फंगिबने अदु नुंगाइतबा पाव खरासु ताबा फंगिबा थबकसिंगसे इखोयना अफबा हेना तौरकांदा इखोयगे कम्युनिटी सिना हुरानबा इखोयगे निसा चाबबो ओइरो निसा योनबो ओइरो कम्युनिटी खुदिंगमक्ता लैबाक खुदिंगमक्ता लैबा पोने मसे हेना लैबा वाना लैबा अदु खक्तनी मयामना इखोयदा अवाबा नंगिसे सिगे इखोयगे फत्तबा थबक मयाम इल्लीगल एक्टिविटी मयाम से इखोय अदुगा इखोय अतोप्पा कम्युनिटी दा मतेंग पांगबा ngamba कम्युनिटी अमा मरुआइना सरकार नसु इखोय सि हुंदोकपि याद्राबा एडमिनिस्ट्रेशन दसु मखोय सि अतुकी मतिक हैसिंगी यहनबा दरकार होयना आइदि अनरिकग्नाइजेबल ओइरक्त्रबा इखोयगे रिकग्नाइज तौदबा याद्राबा मतांग अदु ओहन्नबा इखोय इसागी कम्युनिटी सिदा इसामक इसामक स्टूडेंट अमा ओइना इखोयगे इसामा वखन खंथजरे मयामसु खंथानिंगी इखोय कम्युनिटी से हेना मसक थुनबा फगतनबा अतोप कम्युनिटी बु मतेंग पांगनबा स्टेट बु मतेंग पांगनबा लैबाक की चौखटपद मतेंग पांगबा कम्युनिटी अम ओइनबा होना सिसिने आइना अपील तौजनिंगिस यम फजे बोहाइनी अदुगा हौजे अखोय ngasi ngasi mak अखोय की मणिपुर की यूनियन कैबिनेट इंडिया की कैबिनेट मिनिस्टर ऑफ स्टेट ओइना अखोय की ऑनरेबल एमपी आरके रंजन जी फंग्रे असुमाइना स्टेट खुदिंगमक की रिप्रेजेंटेटिव स्टेट खुदिंगमक की खुदोंग चाबा पीरिबा सुमाइना वही कम्युनिटी खुदिंगमक की मणिपुर दसु अखोय कादन लेरिबा एमएलए सी देगी मनुंग देगी पांगल मैतै पांगल कम्युनिटी देगी सु मिनिस्टर अम हापी बदा कयाम काइगदमनो मसिदन हाकी करी व्यू ले से यामना नुंगाइबा पावनी अहानबा इखोयगे मणिपुर की एमपी आरके रंजन इखोय मिनिस्टर ऑफ स्टेट फंगकपसे मसी यामना नुंगाई मणिपुर पुनबगी प्रजा पुनमकी नुंगाइबा मिकुपनि हाइनिंगे
ꯃꯔꯝꯗꯤ ꯃꯤꯅꯤꯁꯇꯔꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯔꯤꯕ ꯃꯇꯝꯗ ꯎꯂꯞ ꯆꯥꯎꯕꯅ ꯑꯣꯏꯔꯝꯕ ꯅꯠꯇꯅ ꯑꯇꯣꯞꯄꯅ ꯑꯣꯏꯕꯁꯤ ꯏꯇꯥ ꯇꯥꯈꯤꯗꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯇꯤꯃꯩꯅ MP ꯁꯥꯡꯅ ꯑꯣꯏꯔꯝꯃꯒꯁꯨ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯥꯏꯕ ꯐꯪꯈꯤꯗꯕ ꯑꯗꯣ ꯉꯁꯤꯃꯛ ꯄꯥꯎ ꯇꯥꯔꯤꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩ ꯏꯁꯥꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯀꯝꯃꯨꯅꯤꯇꯤꯁꯤ ꯃꯩꯇꯩ ꯄꯥꯉꯜ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤ ꯃꯅꯤꯄꯨꯔꯁꯤꯗ 60 ꯃꯦꯝꯕꯔꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯔꯦ 60 ꯃꯦꯝꯕꯔꯁ ꯂꯩꯔꯤꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯈꯨꯗꯤꯡꯃꯛꯇꯁꯨ 31% ꯔꯤꯖꯥꯔቬꯁꯟ ꯂꯩ ꯑꯗꯣ 20 ꯁꯤꯠ ꯑꯃꯗꯤ 60 ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯠ 10 ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚꯂꯤ ꯔꯤꯖꯥꯔቭ ꯐꯣꯔ ꯗ 29 ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯔꯤꯀꯛꯅꯥꯏꯖ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃꯨꯅꯤꯇꯤꯒꯤꯅꯦꯕ ꯊꯝꯃꯤꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯤ ꯃꯥꯏꯅꯣꯔꯤꯇꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯀꯝꯃꯨꯅꯤꯇꯤꯅꯤ ꯃꯅꯤꯄꯨꯔꯗ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯄꯤꯛꯄꯁꯨ ꯂꯩꯒꯅꯤ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯅ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯑꯗꯣ ꯑꯩꯈꯣꯏꯁꯤꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛꯁꯤꯡꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯤꯡꯗ 4% ꯔꯤꯖꯥꯔቬꯁꯟ ꯂꯩ ꯑꯗꯣ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗꯗꯤ ꯑꯩꯈꯣꯏ ꯔꯤꯖꯥꯔቬꯁꯟꯁꯤ ꯂꯩꯇꯕꯁꯤ ꯁꯦꯡꯅ ꯑꯩ ꯏꯁꯥꯃꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯀꯝꯃꯨꯅꯤꯇꯤꯅ ꯑꯄꯥꯝꯕ ꯑꯣꯏ ꯔꯤꯖꯥꯔቬꯁꯟ ꯄꯤꯛꯑꯕꯁꯨ ꯄꯤꯛꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯍꯦꯟꯅ ꯆꯪꯍꯟꯅꯤꯡꯕ ꯑꯗꯣ ꯁꯔꯀꯥꯔ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯔꯨꯜ ꯇꯧꯔꯤꯕ ꯁꯔꯀꯥꯔ ꯑꯃꯅꯦꯕ ꯃꯈꯣꯏꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯟꯅꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯏꯕꯤꯔꯝꯃꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯁꯦꯝꯃꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯐꯥꯗꯔ ꯃꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯥ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯐ꯭रीडम ꯁ꯭ꯇ꯭ꯔꯒꯜꯗ ꯂꯨꯆꯤꯡꯈꯤꯕ ꯃꯌꯥꯝꯁꯤꯅ ꯁꯦꯝꯃꯝꯕ ꯃꯇꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯒꯤ on the basis of the constitution of India ꯑꯩꯈꯣꯏ ꯔꯨꯜ ꯇꯧꯔꯤꯕꯅꯦꯕ ꯇꯧꯔꯤꯁꯤꯗ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯔꯤꯖꯥꯔቬꯁꯟ ꯍꯥꯏꯕ ꯁꯤꯁꯇꯦꯝꯁꯤ ꯅꯤꯡꯇꯝꯃꯕ ꯃꯇꯨꯡꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯊꯝꯃꯝꯂꯤꯅꯦꯕ ꯆꯍꯤ ꯇꯔꯥꯒꯤ ꯑꯗꯣ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯦꯝꯕ ꯊꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤ ꯐꯒꯠꯅꯕ 10% ꯔꯤꯖꯥꯔቬꯁꯟ 20% OBCꯒꯤ ꯑꯗꯔ ꯕꯦꯛꯋꯥꯔꯗ ꯀ꯭ꯂꯥꯁ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯐꯒꯠꯅꯕ ꯍꯣꯠꯅꯕꯁꯤ ꯉꯁꯤ ꯐꯥꯎꯕ ꯔꯤꯖꯥꯔቬꯁꯟꯒꯤ ꯁꯤꯁꯇꯦꯝꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤꯁꯤ ꯆꯍꯤ ꯇꯔꯥꯒꯤ ꯁꯥꯡꯗꯣꯛꯑꯒ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏꯁꯤ ꯊꯥꯛ ꯃꯥꯟꯅꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯁꯤꯗꯤ ꯀꯟꯐꯥꯔꯝꯅꯦꯕ ꯕ꯭ꯔꯗꯔꯁ ꯑꯣꯏꯗꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯁꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒ ꯑꯩꯈꯣꯏꯁꯤ ꯑꯦꯡꯒꯜ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯅ ꯆꯠꯄ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯤ ꯉꯝꯗ꯭ꯔꯤꯑꯕ ꯁꯣꯊꯍꯧꯔꯒ ꯂꯩꯔꯤꯑꯕ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯒꯤ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯅꯦꯝꯃꯦ ꯏꯂꯦꯛꯇꯦꯠ ꯑꯣꯏꯔꯤꯁꯤꯁꯨ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇꯔ ꯐꯪꯕ ꯍꯥꯏꯕꯁꯤ ꯃꯔꯛꯇ ꯐꯪꯕ ꯑꯣꯏꯔꯒꯁꯨ ꯔꯤꯒꯨꯂꯔꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯝ ꯈꯨꯗꯤꯡꯒꯤ ꯐꯪꯕꯗꯤ ꯑꯣꯏꯗꯦꯕ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯄ꯭ꯔꯖꯥ ꯁ꯭ꯇꯦꯠꯁꯤꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯄꯥꯝꯕꯅꯦꯕ ꯃꯥꯟꯅꯅ ꯃꯤꯍꯨꯠꯁꯤ ꯈꯜꯂꯒ ꯃꯥꯟꯅꯅ ꯁꯔꯀꯥꯔꯁꯤꯕꯨ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤ ꯑꯗꯣ ꯁꯤꯗ ꯑꯋꯥꯠꯄ ꯂꯩꯍꯧꯔꯤꯕ ꯄꯣꯠꯁꯤꯗꯤ ꯁꯔꯀꯥꯔꯁꯤꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯃꯤꯍꯨꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯔꯤꯁꯤꯗ ꯐꯪꯐꯝ ꯊꯣꯛꯄ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯈꯤꯇꯪ ꯃꯔꯛꯇ ꯆꯥꯡ ꯅꯥꯏꯗ꯭ꯔꯤꯕ ꯄꯣꯠꯁꯤ ꯆꯥꯡ ꯅꯥꯏꯍꯜꯂꯒ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯕ ꯁꯃꯥꯖ ꯑꯃ ꯑꯑꯣꯟꯕ ꯁꯃꯥꯖ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯩꯒꯤ ꯃꯣꯠ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯗ ꯌꯥꯎꯔꯝꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯐꯒꯠꯍꯟꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯑꯦ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯕ꯭ꯂꯦꯛ ꯁꯤꯞ ꯑꯣꯏꯔꯤꯕ ꯏꯜꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯗ ꯄꯩꯁꯥ ꯋꯦꯜ ꯁꯥꯒꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯅ ꯃꯈꯣꯏ ꯃꯁꯥꯁꯤ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯉꯝꯕ꯭ꯔꯕ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯑꯩ ꯈꯛꯇꯅ ꯅꯠꯇꯦ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯉꯁꯤ ꯍꯪꯐꯝ ꯊꯣꯛꯑꯦꯕ ꯏꯁꯥꯗ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡꯗꯨꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯉꯝꯗꯦ ꯃꯥ ꯃꯁꯥ ꯀꯝꯐꯣꯔꯇꯦꯕꯜ ꯂꯥꯏꯐꯇꯤ ꯅꯔꯣꯜꯗ ꯍꯤꯡꯕ ꯉꯝꯃꯤ ꯑꯗꯣ ꯗꯦꯠ ꯃꯅꯤ ꯇꯥꯏꯌꯦꯕ ꯄꯩꯁꯥꯁꯦ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯅ ꯗꯦꯠ ꯃꯅꯤ ꯑꯣꯏꯔꯦ ꯂꯩꯕꯥꯛꯇꯁꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯥꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯊꯥꯖꯅ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯣ ꯉꯝꯗ꯭ꯔꯤꯕ ꯄꯩꯁꯥꯁꯤ ꯇꯥꯜꯂꯒ ꯀꯔꯤꯅꯣꯕ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤꯁꯦ ꯏꯁꯥ ꯈꯛꯀꯤ ꯁꯦꯜꯐꯤꯁ ꯑꯣꯏꯔꯒ ꯏꯁꯥ ꯏꯊꯟꯈꯛ ꯅꯨꯡꯉꯥꯏꯕꯗꯨꯔꯕ ꯃꯔꯨꯁꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯜꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯔꯤꯕ ꯗ꯭ꯔꯒꯀꯤ ꯑꯩꯈꯣꯏ ꯅꯤꯁꯥ ꯆꯥꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯗꯒꯤꯁꯨ ꯌꯥꯎꯔꯤ ꯑꯇꯣꯞꯄꯗꯒꯤꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯑꯃꯁꯨꯡ ꯆꯥꯕꯁꯤ ꯊꯤꯡꯁꯤ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣই ꯊꯤꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯗ꯭ꯔꯒꯁꯤꯅ ꯃꯔꯨꯑꯣꯏꯅ ꯌꯨꯠꯁꯤꯡꯁꯤꯗ ꯑꯦꯐꯦꯛ ꯇꯧꯏ ꯍꯧꯖꯤꯛ ꯌꯨꯠꯁꯤ ꯅꯍꯥꯁꯤꯡꯁꯤ ꯗ꯭ꯔꯒꯇ ꯌꯥꯝꯅ ꯗꯤꯄꯦꯟ ꯑꯣꯏꯔꯦ ꯗ꯭ꯔꯒ ꯌꯥꯝ ꯆꯥꯕ ꯍꯦꯟꯒꯠꯂꯛꯏ ꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯒꯤ ꯕ꯭ꯂꯦꯛ ꯁꯤꯞꯁꯤꯡꯁꯤ ꯑꯍꯥꯟꯕ ꯃꯥꯡꯍꯟꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯃꯥꯡꯍꯟꯕꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇꯅꯤ ꯃꯁꯤ ꯐꯤꯅꯣꯃꯤꯅꯟ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯄꯨꯂꯤꯁꯁꯤꯡꯁꯤꯒ ꯁꯔꯀꯥꯔꯒ ꯑꯩꯈꯣꯏꯒ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯑꯩꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯤꯅꯤ ꯑꯆꯧꯕ ꯔꯣꯜ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯟꯅ ꯍꯣꯠꯅꯔꯤ
government ne stakeholder ekhoi gi religious leaders sing ekhoi gi lairik hairiba political representatives sing elected leaders sing ekhoi student community aduga ekhoi gi public sing punamak school gi oza sing punamak si pullaga phenomenon oina ekhoi mayam sina apun bada drug si thinga si high kanda drug si ekhoi gi yonbam sung chaba si ekhoi puning degi pamaktra kanda ne drug chaba masung yon belebak torisi vote paisa lobo erega su ekhoi gi aina vote paisa lawra roi prajan lawra roi har samna pige debu erega di natra prajana lawgane aramna piroi debu erega di ekhoi masen punamak more amato erakanda phenomenon erakanda ekhoi gi thabak si aisha tawroi si brother su tawroi si erakanda ne ekhoi ngamak torisi aduna drug chaba case law vote sigum mayam si youth sing si phagalak pada masi gi si yamna chawba negative effect ni masigi si hundoksi lairik haibasi aina maru aina aroi bada matamsu yam sangmalle lairik si hon araga paraga thiraga hang thiraga thokpa poni thinga su thengna lairik haibase ikoi hon asi education si knowledge haibasi yamna maru ni ikoi masen gi marakta ahung bala kadore si education ani education si hong basi la nabagi damakta ikoi kodimak mayam sida ikoi gi apik pu akhal thaduaga amada corona gi matam sida laikai de laikta taktuna makoy angang sing de inkalak pasing da mating tawraga guide tawraga aiga thina bai mung ni lairik ta hairoi madi mapalom chepagi guide tawroi haibana taba wakal du hundokraga laibak sigi chokhat pada mating pangador mi khalaga ikoi masen amana ma mating panaraga community to pada mating pang ngamna ba state sigi india sigi mingse protna ba community am oibang ngamna ba lairik le suda puning changsan si honar se haiba sini aina apil taw ningi si aduga pangal thon misakta ai khoi gi ai gi suggestion si hena piningai leitre brothers so ikoi pangal thon misaki tauri ba thabak si atuki matik progress leire aina recently sahi amani si yengakpa matamda community ikoi gi group sina maram oiraga maru aina phd hairba pot si hana aware oir si lairik tammi ba higher study torba community da oibani oza oiriba sing magi imung manu ado ngasi di phd si ikoi gi medical ikoi mbbs tawba engineering tawba atopa professional coursing siga makhoi sidagi ikoi gi intellectual community ni ikoi gi phd haibasi lairik higher study tawbugi sarwa mani masi research haibasi amna maruai society sida ikoi gi samaj sida laibak sida haibasi popularity si atuki mati hengalale masi gi damakta ai haningai leitana thagatsari aduga atopa thabak mai pa aba mi singbu encourage tawraga atopa mai pakri batam khalali bana ha singbu hene encourage tawnaba ikoi parents singbu aware oinaba sigi group sida web ikoi gi platform sida atuki matik pangal thon misana honare si puning thogoningai oi ai samak thawai aksang yauna thagatsari phajana alani dana atuki matik mateng pangabra 50% 70% ge thakta thon mis pangan thon misaki pandam do di hunjing mak phawda phangabra ina ai khanjai adu hena phagana haning badi ikoi gi PhD tawba ikoi su interaction tawre aduga maruaina atopa lilesu tamuba youth sing si ikoi gi makoi si su discussion debate ikoi gi topic amasi amaga mangjauna na pithuaga makoi da su expression hengalakna ba aduga makoi na thenaruba experience sing do su share toromna ba interview gi posi hengalhaningi inau ikoi gi lariam phagalakli be inau sing da su class 10 da 12 ta do lairik ikoi gi fail ta khraba ikoi gi competition sing da maithi raba mi sing da su ikai bu hunduaga makoina su platform si da laga ikoina su maina hona basida irregular oidabadagi direct pa bawat kibdagi oibani haibado group si da laga atopa group ta su chatlaga unaraga failure experience amasung achievement ge experience to ani du punja lakanda di ikoi gi mayam si de aware oiraga hena ikoi gi thon pangan thon misa amasung atopa social website ki group sing da education da mai ansal da share ba potsidagi ikoina mayam si aware ohela youth sing si hena mating oirakani hena puning thawalakani hena afabaromda ikoi gi lairik haibusu engalakani lairik tambusu engalakani haibasine aina thamjaningis. Thank you very much akoi pangal thawan misaki tarap tagi nangna gasi phomdore basi akoi gi inspiration ni adu matung da so akoi punna akoi loina makini si mayam manipur da leiriba mi pung khuding makki platform ni masi kanagumba group amagi natra kanagumba amagi natte aduna mayam punna changchan minaraga tausi haibadu dum tauminasi aduga ngasi ekoina sumaina haijeru bada rau yabirakpa aduga yamna thoughtful loiba yamna faja wari mayam ama personal experience mayam ngasi share to bibagi damak Dr. Mustaq Alis pu
ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯄꯥꯡꯒꯜ ꯊꯧꯋꯥꯟ ꯃꯤꯆꯥꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯥꯏꯗꯤꯌꯥ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯊꯧꯋꯥꯟ ꯃꯤꯆꯥꯛꯀꯤ ꯇꯔꯞꯇꯒꯤ ꯍꯥꯏꯖꯕꯁꯤꯒꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi